Mayambu Amazing Bible Profession Minister Taram Oksari Nasisu Mayamgidamak Puduna Luxury Investigative Judgment Quena Great Judgment of God Ishworgi Sobo Wayen Akanbu Wayen Mangai Maram the Equine Rapani Koi Mamang Investigative Judgment Asigi Maram the Equine Neri Adu Loibang of the Nasisu High Investigative Judgment Asida Kari Karina Masibu wayen gani amasung karigidamak masi tawgudrimno haibasigi maramda aikoi bible dagi fazana aikoi khangdominasi anbada aikoi ishoda haijaminasi sargada laibe ipa isho yam thagasare karigidamak nahangna ishogi datma semba mising asibu karigidamak wayen gadouribano aduga karigi mapana wayen bagi thaba ase sathagani haibasigi maramda koi makhatana naki bible da phangdok pikraba adugi maramda kaitang naina jagadori nanaina ngangba asidasu thawai asengmaduna singbiu aduga tariba isinaw khudingjasu naki thawai asengbana makoigi pungningda ngangbiduna wasigi asumbaje fazana khangduna investigation judgment ase aikoigi kiningai gi nate aikoigi phaningai gi damaktani haibase masi loksanba ngamanbiu hobadagi loi phawna hana singbiu prabhu jisu christagi mingda khurumjari amen aikoina mamangda asigumba dharma chenba misingi wayanba ama ishworgi misingi wayanba ama lay kana na sarga sakani kana na sarga saloi habdugi maramda wayanba ama lay haina mamangda aina bible gi text kyamarum pikhre ado haiduga aikoi amu yengse judgment asigumba wayanba se kana dagi hogani habse aikoina 1 Peter 4:7 maramdi ishworgi imungdagi wayanba hobagi matam adu yaure Paul na haibani Peter na haibani wayan ba asi aikhoidagi hana haurabadi ishorgi afabo apo indaba makhoigi poloi atu kari oigini aduna masina haibadi wayan ba se kanadagi hana hogani ishorgi misingdagi sobu prabhu jisu krista bu loksan kraba mising adudagi wayan ba se hoganeba maduni aikhoina masibuni aikhoina investigative judgment kana Christian singi manungda kana na sarga sakani kana na sarga saloi haibse aikoina se aduga karigidamak ishon asigumba ishorgi mising asigidamak wayan base karigidamak togodoino aikoi yengse aikoina hai kana mising haina blai ishona loina khangi kana kanbigani kana kanbiroi kana sarga sakani kana norok sakani haibse loina khangi aduna wayan badarka leite haina kana gumba isinaw ishorgi opausan do commission YouTube ta kyamrum koina haiba thengne adu betarakti ishona loina khang papi akoina ishoda pathna tawding da bible da sai aja da sai akoina pathna tawding da akoi darka leba khudimuk to hangi aduga karigidama ishona mongon haijo hairino habse samane aduga wayan ba siru samane koina ishoda haija dragadi phangde ishona khoi darka leba khang aduga samane sinawsing mase aduga wayan base karigidamak tawguno haiba matna masi ishorgidamak nate maroina universe asida laiba aikoigi taibung mi amasung sargadusing asigi mamangda ishor asidi dharma chenbani aduga magi wayan asidi achumbani mina tawbadugi matungina phangi habse maya mamang asida khanghaningai gi damak masi tawbaneba adu aikoni yengse aduga 1 Peter 1:12 ta hai masigi roibada masida makoina masa mathantagi damak nataduna aikhoigi damak thawal tawriba makoida phungdok pirami waramsing asi sargadagi thabirakpa thawai asengbana afabo paw sandopatsingi mapana nakhoida phungdok pire waramsing asigi maramda sargadusingna phawba yengninglamni habni haidi arang khubam plan of salvation taibung miyoiba papi amase kamaina arang khubam pangani haibagi maramje aduga gospel gi maramse masigi maramdasu sargadusingnasu khangmak pameba aduna makoinasu kana sarga sakani kana norok sakani habje makoidasu singnaba laitingai gi damangne koina mi ishorgi misingda wayanba kana sarga satpa kana norok satpa habse mana tawudugi matung ina phangningai ni habje mipung khudimakta sargadusing aduga sargada salibe pung khudimuk norokta salibe pung khudimukta mase khanganba pameba madugi damaktani masi khona wayan bata udrubse wayan gadobugi maram khara aina khara bible da phangbudugi matuina khara samlamna haijage sida yingche number 1 wayan gadobu ishorgi mising wayan gadobugi maram je karino
ꯑꯩꯅ ꯇꯧꯕ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯥ ꯄꯤꯅꯤꯡꯉꯥꯏꯅꯦꯕ ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕ ꯃꯅꯥ ꯄꯤꯔꯅꯤ ꯐꯠꯇꯕ ꯇꯧꯔꯒꯅ ꯐꯠꯇꯕꯒꯤ ꯃꯅꯥ ꯅꯣꯔꯣꯛ ꯑꯗꯨ ꯄꯤꯒꯅꯦꯕ ꯑꯩꯅ ꯇꯧꯖꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯕꯅꯦꯕ ꯑꯅꯤꯁꯨꯕꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯃꯤ ꯈꯔꯅ ꯅꯣꯔꯣꯛꯇ ꯆꯠꯄ ꯃꯤ ꯈꯔꯅ ꯁꯔꯒꯗ ꯆꯠꯄ ꯄꯨꯝꯅꯃꯛꯁꯦ ꯍꯥꯟꯅ ꯐꯔꯝꯕ ꯃꯤꯅ ꯅꯣꯔꯣꯛꯇ ꯂꯩꯔꯝꯕ ꯐꯠꯇꯕ ꯃꯤꯅ ꯁꯔꯒꯗ ꯆꯠꯄ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝꯁꯦ ꯃꯁꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯆꯃꯝꯅꯗꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯦꯕ ꯃꯁꯦ ꯃꯥꯅ ꯇꯧꯕꯗꯨꯅ ꯃꯥꯅ ꯐꯪꯒꯅꯤ ꯃꯥꯒꯤ ꯁꯤ ꯂꯩꯕꯒꯤ ꯃꯥꯅ ꯅꯣꯔꯣꯛꯇ ꯆꯠꯄꯅꯤ ꯃꯥ ꯁꯤ ꯇꯧꯕꯒꯤ ꯃꯥ ꯁꯔꯒꯗ ꯆꯠꯄꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯤ ꯄꯨꯝꯅꯃꯛꯇ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯦꯕ ꯃꯁꯦ ꯑꯊꯨꯞ ꯑꯀꯣꯏ ꯂꯩꯇꯅ ꯎꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯦꯕ ꯑꯅꯤꯁꯨꯕ ꯃꯔꯝ ꯑꯍꯨꯝꯁꯨꯕꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯑꯁꯦ ꯆꯨꯝꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯦꯕ ꯏꯁꯣꯔꯒꯤ ꯃꯤꯡꯁꯦ ꯃꯥꯗꯤ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯎꯠꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯇꯦꯛꯁ ꯈꯔ ꯄꯥꯖꯔꯛꯀꯅꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯁꯔꯀꯥꯔ ꯑꯁꯦ ꯃꯁꯤ ꯆꯂꯥꯏꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯦꯕ ꯃꯉꯥꯁꯨꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯦ ꯃꯨꯠꯊꯠꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯃꯨꯠꯊꯠꯀꯅꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯅꯩꯅꯃꯤꯟꯅꯔꯁꯦꯕ ꯑꯗꯨꯒ ꯇꯔꯨꯛꯁꯨꯕꯗꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯙꯔꯃ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯁꯦꯡꯕ ꯃꯤꯁꯤꯡꯁꯦ ꯙꯔꯃ ꯑꯁꯦꯡꯕ ꯃꯤꯁꯤꯡ ꯑꯁꯦ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯦ ꯃꯥꯒꯤ ꯃꯤꯌꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯄꯨꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯁꯤ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯕꯅꯦꯕ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟꯁ 13:13 ꯄꯥꯁꯦ ꯁꯤꯗ ꯍꯥꯏ ꯑꯍꯥꯟꯕꯗꯨꯒꯤ ꯃꯔꯝꯗꯅꯤꯀꯣ ꯏꯗꯨꯅ ꯂꯩ ꯑꯩꯅ ꯍꯤꯡꯕꯒꯨꯝꯅ ꯖꯦꯍꯣꯚꯥꯅ ꯍꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯈꯨ ꯈꯨꯗꯤꯡꯅ ꯀꯨꯟꯒꯅꯤ ꯂꯩꯇꯣꯟ ꯈꯨꯗꯤꯡꯅ ꯏꯁꯣꯔꯕꯨ ꯐꯣꯡꯖꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯁꯔꯒ ꯆꯠꯄ ꯃꯤ ꯑꯣꯏꯔꯁꯨ ꯏꯁꯣꯔꯕꯨ ꯊꯥꯒꯠꯀꯅꯤ ꯅꯣꯔꯣꯛ ꯆꯠꯄ ꯃꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯣꯔꯣꯛꯇ ꯆꯠꯂꯤꯕꯁꯦ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄꯅꯤꯀꯣ ꯍꯥꯏꯕꯁꯦ मागी चिन्ना हाइदोक्चगनेबा आइगी इरानदो इशोरना खंगलबा मतमदा अखोई इसा इसाना याजगनेबा मसिनी अदुगा मथंग मथंगदना अखोईगी अखोइना पाम मुथनिंगाइगिदमा अदुना हाइ ngसाइ हाइबदुना मरम ओइदना कैनोदी हाइरिबा चिन खुदिमना लाउथोबनिना इशोरदे चुम्मी इशोरगी मिंग भिंडिकेट तवे हाइबदो मदु ताकनेबा मथंगदा अखोइना x3 की 1920 जे पासे मसिदा असुमना हाइको 1920 जे को सिदा पामिनसे मसिदा 20 दुदे मणिपुर दे इरमदरे अदो इंग्लिश दे इबजे के नम आठा लगे मरम मदुना नखोगी पाप मुथत पिनबा ब्लॉट आउट हाइमनि को पाप मुथत पिनबा नखोगी पुनिंग होंगदुन ओनसिलो मसी इबुंगोगी मांगदगी तेखदिनबगी मतम लांगननबा पाखोन चपसिंगी थबको हाइदी इशोगी मवांदगी तेखनबा मतम अखोई थवाइदे हिंकतपा सिरुम नारुमबा लैरसु पापता सिरमबा लैरबा अखोइसु इशोरदगी थवाइ असेंगबदो फंगगा अखोजी अहिंगबमी थवाइ रोमदा चाखटपा इशोरगी मफमदा हंजनबा यानिंगाइ किदा मखोई पुनिंग होंगु हाइबनेबा अदुना खोइना पुनिंग होंगु लमसे साजो ओथो अदुगा अखोगी पाप मुथत पिगनी पाप मुथलबा मतमदा अखोजे कोपीगने हाइबने अदो मसी टेक्स अमरो अदु 20 दजु मसिनिको अदुगी मतुंगदा मांगनाइ महांगना he shall send Jesus Christ which before was present to नखोइदा हाना ममांगदा संदोखरबा ताकपीखरबा प्रभु जीशु ख्रिस्ट अदुगा मांगना थारकनी हाइबने मसिना हाइबदि इस्नाउसा प्रभु जीशु ख्रिस्टना अनिसुबा लाक्टिंगे ममांगदा अखोइगी पाप मुथतपीबा हाइबसे अमा यामना मरु ओइबा अदुननी मसि मुथतपगी थबकसे वायनबगी मतमदनेबा मदिना ताइबदि प्रभु जीशु ख्रिस्टना अनिसुबा लाक्टिंगे ममांगदा अखोइगी पाप सिंगदोपगी थब अमा लैरिएबा मसिबुनेबा अखोइना जजमेंट हाइबजे मसिदजु याम मयेक सेंगे पाप मुथतपा हाइबसे अखोइ येंगजे कदाइदगी अदुगा साम 51 की 1-2 दो मु येंगजे सि डेविड की प्रार्थना निसिदगी जो है हे ईश्वर नाहा किलेंगदरब नुंगसिबा अदुगी मतुंगना अइंगोंदा सानबियु नाहा की यामना नुंगसेहिबा अदुगी मतुंगेना अइगी लंगजबसिंग हाइदि अइगी ट्रांसग्रेशन अइगी पापसिंग मुथतपियु हाइमने सिदा मुथत ब्लॉट आउट हाइमने अइगी पापसिंग मुथतपियु अइगी इरानदगी अइबु सेंगना चामथोकपियु हाइगो अइगी इरान इनिक्विटी अइगी पापदगी अइबु मपुंग फाना चामथोकपियु हाइमने अदुगा क्लेंस मी फ्रॉम माय सिन अइगी पापदगी अइबु सेंगदोकपियु मसिजु चामथोकपा हाइदि प्रभु जीशु ख्रिस्टगी मपाना चामथोकपा हाइबजिने इस्नाउसा अदुना सरग सत्रिंगदा अखोइगी पाप सेंगदोकपा चामथोकपगी थबकसे
दरकार लेबा मदुगी थबक तु नेबने अखोना वायन बेगी थबक से कदाइदगी अखोगी पापसिंग मुथतकनी हाबजे अखोय यंगजे मसिदा मु खोंसान बा एक्सोडस 32 गी 32 33 दा सुनाय मोजेस नहांगना याबीरबदी मखोगी पाप कोपियु इजरे मसासिंगी अइना नंगोंद हाइजरी नहांगना मखोगी पाप कोपिरोइदबा लैरबदी नहांगना इबी खरबा लाइरिकतेगी अइबु मुथतपियु हैने अइगी मिंग हाय नाकी लाइरिकतेगी इशोगी लाइरिक करंबा लाइरिक अहिंबगी लाइरिक अदुदगी अइगी मिंग मुथतपियु हैने सिनावसा मसिना हैबजेको दुगा मपुई बुंगोन मोसेस हारमी कनागुंबना अइगी मायक्ता पाप तोरगदी महाकपु अइगी लाइरिकतेगी मुथतकनी हैने महाकपु हायदी मी अदो अइगी लाइरिकतेगी मुथतकनी ना सिदा मेक्शन है अदुना सिना हैबदि मुथत पाइबदि कइनो है कांदा अखोई धर्म चेंबा मीसिना अखोना पाप तोबो मतमदा अखोना पाप धर्म चेंबा मीसिंग असे मसिगी मिंग असे अहिंबगी लाइरिकते इशलेबा अदुबो अखोना पाप तोबो मतमदा अदो हाइरिबा अहिंबगी लाइरिकतुदगी अइ मिंग मुथतकनेबा अदुगा अदुमाय तौदुना अखोजु पाप तौबगी रेकॉर्ड की लाइरिक अमा लेबा हाइरिबा लाइरिक असिदगी कैदौगने हैबा मतमदा अखोइना पाप तोरंबा अखोइना धर्म चेंबा लाकु मतमदा पाप की रेकॉर्ड था लैरंबा अखोइगी पाप मखैदो अखोइगी पाप सिंग अदो ईश्वरना मुथतपीगनेबा मागी इना प्रभु यीशु क्रिस्तगी इना हाइरिबदो मुथतकनेबा अदुगा अहिंबगी लाइरिक तमिंग संगनेबा अइना धर्म चेंबा असेंबा क्रिस्तान ओरमे अइना पाप तौबा मतमदा नमु अइगी मिंगसे अहिंबगी लाइरिक अदुदगी मुथतलगा अदो असिबगी रेकॉर्ड लाइरिक अदुदे संगनेबा मसिनिको मसिदा अखोना कदाइदगी पाप मुथतकनी अखोना पाप की मरमदा अइ मी खुदिमकी पाप तौबसिंग अदुगी रेकॉर्ड इबा लाइरिक अमा लै मदुगी मरमदा मसिदा अखोना यंगसे इजिकेल 18 गी 21 22 से मसि फजना पामिनरसे मसिदा अदुबु इशोनिंगदबा असिदा विकेट हाइको अखोय मणिपुरदना इशोनिंगदबा हाइना आथाले फत्तबा मिसिंगामि फत्तबा मीना महांगना तौबा महाकी पाप पुनमक्तगी लैथोरक्तुना अइगी वायन पथा पुनमक ngakla wayen yaba amusung asumba tawrubdi mahak soidana hingani mahak siroi mahakna tawba mahaki langjaba punamak ningsing biroi mahana tawba mahaki dharma chenbada mahak hingani adi mahana tawkiba fattaba pa makhaido mahak ningsing biroi hamni kaigino di sida khona english tadi mention hamni adu aina KJB ki dictionary da yengba matanda mention habji athadi remember ningsing bhavni nataga recorder habju lay record habju layba aduna shona akoina ahin asibigi laikta aigi ming irambado aigi pa makai irambado madu shona loina muthat pigineba adugumba record book adudi mithak ni adu kadai sangani ahin bigi laikta amu yengje ko masini ko magi do ahin bigi laikta isalagane adugo dharma chembana pa to bu matamda mu yengjeba adubu dharma chenba mina mahaki dharma chembadagi laithokuna dharma chendaba tauraba amusung ishor ningdaba mina tauba tukutaba haidi wicked mina fataba papi aduna tauba fataba tukutaba punamak taubuda ma hingadra mahak sargasa kadra me mahana tauba mahaki dharma chemba punamu ningsing laroi hai haidi ahing bigi laikta ishorgi ahing bigi laikta mana iramba afaba mahaki ming irambado adu muthalaneba adu mahana taukiba aduna ahing bigi laikta ming idradi aduga magi book of remembrance rai adudagi sum muthatkane akhoi makhada yengakani ko mahana thajaba yadaba tawba mahaki thajaba yadaba aduna amasung mahana tawba mahaki pap aduda mahak signe he sinaw sam masi text dagi yam seng christian khuding serga sakne leite hadi akhone dharma selamaga amuk pap torokpa matamdadi ai arang khubum phangane habna bible da leite aduna ngasai lairi kadai dagi akhoi pam muthatkani पाप की रिकॉर्ड इवा लाइरिक तो मदुदगी मुथतकनेबा अदुगा सिदेदा गॉड्स नेम विंडिकेटर इन द जजमेंट को सेरेन दिखर कारे मसिना साम 51 गी 4 उजिकिदि ममांगी हारिबदो योरे मथंग दम लाक्सगे सिदा नाहाकी मायोक्ता अइना पाप तोखरे नाहाकी मियंग असिगुंबा फटखिदरबा असि अइना तोखरे अदुना नाहाकना वांगांगबदा नाहाकति सुमी अमसु नांगना वायंबदा नाहाकति नरा लेते मसिनेबे इशोगिमी इशोना वायन बा अइना फंगबजे अइना नरोक सपजे अइना तौबदुगी मतंग फंगजबनी अइना सरगा सपजे मसे अइना इशोर थाजदुना प्रभुदा थाजदुना माकी अचुंबद लोक्सनबदुगी मपान फंगबनी हाबसे मसिनेबा
Romans 3 की 4 dazai madu khak oidasno mi khuding mak minambo oirabasu shordi asumbo oishnu masi ipigumni habji na ki waishna na asumbane hana usanu na pu wayan ba matamda na hana ngamsanu habji masine ko basida mek sana tapoti karino ishorgi ming jumangani aina norok sapaje aina tawdugi matinga phangbani habji masine taiba aduga sam 76 ki ai 9 da mujengse wayan madugi maram ji kai no habji maram ama aroiba maram do nahakna sragadagi wayan ba tahan bire malem na kirami amsung tumina lairami malem gi tola taraba punamupu kanbina ba ishona wayan nabagi damo hawalak pada habni sida when God's road to judgment ishona wayan ba hawalak karai doma to save all the meek of the earth meek adi nolokpa ene mamang do sramon pije nolokpa dharma chenba Prabhu Yishu Krista ki matungin ba pap tok do missing adu buneba madu haibdi nolokpa missing ishori mi ado kan Prabhu Yishu Krista do yam nolokpa mi aduna magi matungin ba khoju nolokpa ogidamni adu gumba nolokpa mi adu kan bininga gidam ishona wayan baje hogolapne aduna wayan baje kana gidam to ishori missing gidam tane Prabhu da thajaba missing gidam wayan gidam ki ngai lite Christian kharana sigi investigative judgment jade karigno हाइबदि मसिगे आथादि क्रिस्टियान ओरेदि खोइ लोइ कनबिगरनि हाना ताकपिदिबा मदुनते बाइबल दा लैते तुगुम इस्नाउसिं अदुगा करिगि मतेंना वायन गनि हाइबजे अमु यंगसे दानेन 7 gi 9 10 mamang da su pagre masida phamban sing adu thadi phawa ine yengduna lairami numit sing ari ba du na phamlami pai shone kon numit sing ari ba maha ki pijon de ungum ngorami maha ki koki samde aseng wa samtu ki matogulmi maha ki phamban di mai ki meri gi matogulmi amsu maha ki mamang mahaki kangkhong singdi sakliba mairigumne ishogi singasan ishogi throne haibse saka pale habje masine tai tenda khoyingse mahaki mamangdigi hona maigi turen ama tholoktona selami lising mangona thogol taro misida lising palebse kanano sagadusine wayan ba matamda sagadusine je leiyaba makoina witness makoina babo oina yengaga ishogi wayan baje masi yengi moi mamangdani ishona wailije kone yengadawse sida le The judgment was set when Bado Horomi the books were open. Lighting ado hangtolami havne. While adu kaidam lighting ado hangtomeba. Aduna haribo wayan base Canada gi hogni asiba missing digi horokani. Kamaina wayan ba matam dai lepani ab matan ai shadi lepro. Ai gi mahuto sagi record ki book aduna. Koi mi bung kudama ki mingje lo irimne lighta. Ahing bigi lighta ai gi afaba Prabhu Yishu Krista thajaraga pap togdo missing ahing bigi lighta igni aduga pap togbo missing aduna record book te igni habse masineba adubu ai isha oina ishogi wayan mamang de lepkani kanana ai gi record book na mohut silaga lepneba masini ko mi kana so ahing ba mi yorga ju asraga da pai shor ma da ai lepkoda nate ai gi record adugi matungina ai gi irib sagadut khuding na khogi masoi bible da budi haidi adubu record ahing bagi ming iba aduga pap sing ase iba je kanana igni sagaduna loi iribne aina taw khuding mukse masida chamam ninga lete phongdok piba kungi 38 39 da hai yengji ko aduga achau lairik sing habni lairik sing adu kai keno do ai makha hajrake achauba angauba phambana ma amsung madugi matata phamleba maha adu aina ure white throne ama ko singasanam phamle masi kanano ipai shro maha ki mangdigi sargam sumalem chentoki aduga makhoi gi tamang mafam phanglamde Sikrabasing apik pamsung asobasing na ishogi mang da lepa in ure masi lepa je apik sibje kanano mokhogi lairik oina ni lepa je mi oina lepa na te isnaw singko koina kawroi da bamna akoi Christian oiba koi Prabhu da thajaraga laibim khuding muse siraga tummaga laibane aduna koina ada chalaga koi kanasu koina sibuga koina sarga sate masini ko aduga lairik sing hangdolami aduga atopa lairik ama haibdi hingbagi lairik adu hangdolami aduga mahang asiba singbo lairising adu da isin kraba mokhogi thabaki matung ina wailami hai masida lairising hangdolami lairising hare aduga atopa lairik ama lairising asing mar atopa lairik karamba lai hingbagi lairik haina yauri lairising aje amma dagi hele hare lairising adu manung da bible hingbagi lairik haje bible text am lai gare hingbagi lairik hare bana hingbagi lairik oitadi hingbagi lairik hai tadi
Ishorgi lari ahingbagi lari hairbani hingbagi nataba sibagi lari masi ona tainaba sibagi lari amasu laigine hingbagi lari lari sibagi haide aduna lari sangandro atop lari haibani na ato hingbagi lari lari sinataba amasu lari hariba amaduna karino kuna sibagi lari haina kun lobe haide pap singi record iba lari haibje akone yengji lari kya lagi haibje bible lagi matuna kuna ahingbagi lari lari kuna mawanda pagre Exodus 32 gi 32 33 na kwenda Psalm 69 29 pabe ay Revelation 3 gi pabe ay 3 gi 5 aduga 13 gi Revelation 13 gi 8 asumna 20 gi huzik kwenda pakre 12 to 15 pabe ay 21 gi 27 je kwenda pabe aduna taba text myam su lari ahing bigi lari habji gi maramda lari text myam le adudi para khumse number 1 ahing bigi lari sida kari sargada satkadaba missing pap Thado papi or mojo pap thado ga la missing ado ahing bigi like them lo igneba ahing bigi like them ming iba mi makhajina sarga sakani masida ming idaba mi amatana sarga salaroi ai oigira kana gumbo oigira masi salaroi masidi ahing bami adu ahing bami hena kauri neba book of life hamni ahing bigi like hena kauri masi ishogi like ni masina laire aduga ani shubuna book of life hadune na book of death habum to ever Hadi asibigi lari hari bisna kari no hakande a record of all sins of the wicked pataba mi papi kudemuna tauba papki pa mana khoi khoina tauba pataba papki record sing adu iba adugumba missing adu aina pataba pa myam tau ai record myam nuti gi tauba myam lo I tar so aina prabhu ji sukhi da kan bi mukuni chala puning honga chala ga mon haija taradi prabhu na ai gi pap sing adu sai blotted out have do muthat pigini have do ado magi ina ngasai aina iramba record ado magi ina loi muthat pigrane amata lairu aduga aigi ming ahing bigi like te ikrane masini ko aduga ahum subudana book of remembrance hai ningsing bigi lari hame hai ba book of remembrance si kana gi damakta no hadi ahing bigi like ta ming ikraba mipung khudimang na tawkhiba apaba tabak to book of remembrance ta igne adu ngasai gi dharma semba book of life ta ming iramba mi amana mana Dharma Sembagi Tabuk to Tado Pau Kitabaking Torok Taragdi, I giving the book of light, the kitchen of token book of remembrance that I give a papa tabak iramdo, the Sumutat Pigran. Masinico Konaka, Aduga, Papi, I'm not Patoloma Papi and I give Pau Kitako, Lamado, you don't like the book of death I give me igni. Iraga Sinamita Sito, but Makato Sagatuni, Aduba in a Prabu that can be Mapunina, Sangaga Monda Sangaba Matanda. Prabhuna aibu pa kopiba matamda aigi pa makhaido ngasai gi mai ina loina muthat pi khrane pa makhaido loina muthalani asebagi laite gi muthalani aduga ahingbagi laite aigi mi isalani aduga mu aina afaba tawba thabak chingado book of remembrance tamu irane book of remembrance di phataba mi gi nate dharma semba sargada sakado mi singdo mukona tawba afaba tu loi igini masi kai gi damakno Prabhuna ani subala ko matamda khoida manapi ni ai gi damakta ne ba masi mako Kona Malakai the Paja Malakai 3 16 day 18 the Masi Madam Nedo 16 I pass rake Masida Yehoba Bukijaba Mokoina Amaga Magawari Sanaki Madu Jehovah Puning Changbiki Amasung Tabiki Aduga Jehovah Bukijaba Amasung Maki Mingbu Ikai Kunaba Makoi Damak Mahaki Mang the Ningshingbigi Lari Ama Iki Hamne Book of Remembrance have the Kanabu Shobu Ikai Kunava Shobu Kiba Ishona haibe inba dharma semba ahingbi like the even missing aduki the like shall even have. Ado hideable lighting asigi mapana wayen but the tawani nang snow sanang I personal oinako, Hoy Haksang oina other sagada, show you wayen pamong sagada satabni adu the lepo. I gim mohutsekar in a lake and egg record book to aduna lepkani have say Masineva. Aduna quick shukinality and who's papa, not or man who's Prabu the Sanger pap copy. Sangja ka puning honga sangja hamba matanda Prabhuna igi pa copy kin aduga igi phatta balami pa ki thabak kuting adu jubu thadok pungamnaba mana ingonda grace pirakani thawai sambigi mapana loina thadoga aseng dharma semba punsi ama hingba ngamgane khoi yengse ko kanana wayan ba sida khoi gi damak haijabiba advocate ukil wanom biba mije kanana oigini hebje 1 Timothy 2:5 ki matung inadi maramdi ishor amam sung Ishorama aduga Ishoram sumising Marta Tainabiba, a pocket mediator amalay, Maha adudi me over Christa Jishuni Hamneva. Tang Panda, Prabhuji Shukisna, me in a lie, a quick Ashona could Mumana when the Kang. Aduna Mahana equate them one name
wanom bigine ba mana ekhoi gi damang haija bine khoi kai sukini ga lete adubu prabu na ekhoi gi damang lepkane adune saitan masinu me ai sunu mita masi huralang gibne pa to gini adu to gine na haiba taraga ju ishona masi engonda prabu na ma engonda puning honga sanga khrabni aduna mana huran bagi dandi phangada bu khudung to aina cross phangrabni ipai soma gi pa kopiu haiba matanda pai sona yabire na copy grane ba masini ko aduga first John 2 gi 1 da ju hai ai gi apik pa angang san na khoi pap to dana ba aina na khoi da wasing asi ibani kana gumna pap to bri ekhoi gi dama ipa gi mafum da wanom bi dharma chamba ji su christ lai ha je khoi da wanom bi dharma chamba ji su christ kai gumba khoina christian gi punchi dara khoina sum chalame dharma chana ishor gi aning madu gi matungna sum chalame kai gumba khangau dana ai gi punchi da khangau dana saitan da themba matam da tarasu ekhoi ning ba kai ningai leite adu matam da khoi prabhu da sangani prabhu na ekhoi pa copy gi ne masini ko ekhoi na pa ta khre ne ishor na ekhoi plan thun ngai leite Peter na mana pa to matam dai do ahumlak nang na je labana khongding nang na ibu ahumlak ya ra ahumlak ya da do ishona khangbi ba adu boy khona ha prabhu na ekhoi gi dam lepi hebrew mari gi tra mari tra ma da sumna hai maram duna atyano mudan phau duna sat kiba ekhoi gi athoiba puro hilen ishor gi macha ni pa Jishu laiba maram na ekhoi na sinna phongdok chaba adu chena paisi maram di ekhoi gi aswam da saru ya minna ba Yaminana ba ngamloi da ba purhoilan ekhoi gi laiba nate masida habje double negative ne masina habdi nate adubu maram punam da ekhoi bu sang yam ko na mahak su sang ke adubu pa to gudi hadi prabhu ji sukha je ekhoi da saitan ekhoi da themon ma loi thengre ba ekhoi gi asom je prabhu na khangye ba aduna ekhoi gi ason airan je khangbi bangam ba fazana khangba ekhoi gi purohit mako prabhu ji sukha lai habne ba masi ekhoi na hoji kana ipai su ma wayen ba sida mana ekhoi gi da mu lepi koina karisu kiningai leite haibasi sinauksne aduga mu yengadamna ahing bagi laikta ming ikraba mepung khudimok to wayan ba sida maran siroi sina John 5:24 da hai tasena ma aina na khoida hairi aigi wa taba amsung ai bu tharakpa mahak adu bu thajaba mahak aduna lomba naidaba hingba phangle adugo wayan bada yauroi sidadi manipudadi yam lana haleko shall not come into condemnation have never aduna manipugi kona translate tawbasina zum mokoina thaja badigi matina la condemnation have je wayan bada yauro have ne yauro na halebe la liko wayan bada yauro have nate wayan gani adubu mokoi bu maran siroi have ne sidai je but is passed from death to life adubu maha asibadagi hingbada lan thokle have Revelation 3 gi 5 tamu yangche ngamla pa maha duna aina angoba phizon sedan bigani aduga aina mahaki ming hingbagi lairikta gi muthaloi haje aduga aina mahaki ming ipagi mangda amasung mahaki sagadu sing mamangda phongdokani haje aduna haibde hingbagi lairikta ming ikraba missing aikoina book of life degi ming lauthoreba overcome to why the pap thado ba prabhu ji sukhisa bu kambi mokni lausalaga prabhu ne pi pangana pap thado ba missing do maduni masita kem warning laite isnausan aduga Romans 8:1 da masaje maram aduna hoji pa ki matung ina sataduna thawai ki matung ina sidadi mu pa ki matung ina hai ko indistana flesh hai ko hakchang ki matung ina haide pa ki matung ina haje hakchang ki matung ina mising je pa tore aduna pa ki matung ina sataduna thawai ki matung ina satpa Krista Jesu da laiba mising gi dama aranba tahanba laite hamne indistadi now there is therefore now no condemnation maran siba laite hamne ba Prabhu Jesu Christ laiba haksangi matungina sataba thawai matungina sapa haksangi matungina sapa mising jine pap tawje adu thawai asang mana haibagi matungina sapa mising je pap tawde adu haidiba mising adu kana kedo wayan ba matam nam khodi maran isom maran siba laitre habje masine adum chuman birni habje khoina kaw ba yadre sinausa masini aduna aduba wayan bagi matam se karam ba matam da hogani habje masi wayan ba habsi ga khoina pap sing do pa ji ga khoina mane hena aina sai pa khiba khoina Psalm 51 gi 1 2 aduga x19 gi x3 gi 1920 da habido adugi mating na masi pap sing do pikta bana wayan ba se kaino pap sing do aikoi gi pap sing do kana sarga sakani habne aduna hairiba aikoi gi dama ishogi mising gi dama pap sing do piki thabak se karma matam na sap sana hogni haba matam masi 1844 sorry Daniel 8:14 4 gi matuna 1844 da hogna aina mamanda masi maram da ju
ꯑꯩꯅ ꯁꯥꯃꯣꯟ ꯁꯟꯗꯣꯛꯆꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯍꯧꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ 1844ꯗ ꯀꯩꯗꯧꯒꯦꯅ ꯃꯈꯣꯏꯅ ꯗꯦ ꯑꯣꯐ ꯑꯦꯇꯣꯟꯃꯦꯟ ꯄ꯭ꯔꯥꯏꯁꯀꯤ ꯅꯨꯃꯤꯠ ꯑꯃ ꯂꯩꯔꯦꯕ ꯄ꯭ꯔꯥꯏꯁꯀꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯤꯕ꯭ꯔꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯥꯔꯂꯤꯒꯤ ꯁꯦꯡꯆꯨꯔꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯐꯝꯁꯦ ꯁꯦꯡꯗꯣꯛꯄ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯄꯨꯔꯣꯏꯅ ꯁꯦꯡꯗꯣꯛꯄ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯑꯦꯟꯇꯤꯇꯥꯏꯄꯤꯀꯦꯜ ꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯔꯒꯗ 1844ꯒꯤ ꯑꯣꯛꯇꯣꯕꯔ 2ꯗ ꯆꯠꯊꯩꯑꯕ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯗꯦ ꯑꯣꯐ ꯑꯦꯇꯣꯟꯃꯦꯟꯒꯤ ꯃꯔꯝꯗ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯩꯈꯣꯏ ꯀꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎ ꯑꯁꯤ ꯂꯧꯁꯤꯟꯁꯤ ꯀꯅꯥꯒꯨꯝꯕ ꯑꯅꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯁꯨ ꯃꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯁꯦ ꯈꯔ ꯆꯥꯎꯈꯠꯄꯤꯅꯕ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯔꯒ ꯁꯔꯒꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯑꯦꯅꯤ ꯕꯥꯏꯕꯜꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯪꯕꯤꯔꯛꯎ ꯃꯗꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯗꯨ ꯅꯩꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯔꯣꯏꯕꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡ ꯀꯔꯤꯒꯤꯗꯃꯛ ꯋꯥꯌꯦꯟꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯑꯔꯥꯝ ꯈꯨꯕꯝ ꯄꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯋꯥꯌꯦꯟꯕꯅꯤ ꯑꯗꯨꯒ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯦ ꯋꯥꯌꯦꯟꯕ ꯑꯁꯤꯗ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯤ ꯆꯤꯟ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛꯇꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯅꯣꯔꯣꯛꯇ ꯆꯠꯄ ꯃꯤꯁꯤꯡꯅꯁꯨ ꯃꯥꯅ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯗꯃꯛ ꯈꯪꯍꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔꯗ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ